Canadana CEPA gi Wari Shanaba gi Ahumsuba round Loisinkhre. India Amasung Canadada India-Canada Comprehensive Economic Partnership Agreement gi Ahumsuba round dagi Wari Shanaba Canada gi city Ottawa da afaba khongthang singa loinana Loisinkhre. Negotiation adu tha asigi taruktagi hauraga tara fawa pangthokibani tongan ba center singda chauna thajaba Tambaga wafam singa loinana Ahumsuba round gi saruk adu loisinduna laibak ani gi marakta apunba amadi amana amabu thajanabagi khongfamda pangthoktuna luchingba singna thamlamba wafam sing adu thabakta onthoknaba honarakpani haina India gi Department of Commerce ki maikedagi social media gi post amada phongdorakli CEPA gi oina kumja English singani ga kuntaruki oina loisinduna laibak ani gi lengakna Trade partnership ki lamda hauzik malem gi oiriba supply chain China gai oiba ahongba laklingai marak asida laibak ani gi kanaba yaba maikai yauduna wari sanakhibani CEPA asina free and agreement yauriba servicing adu khaktada mityeng thambata natana investment government digital and Amasung sustainable Development na chingba matangda yauri laibak anigi official singna polam kaya market ta yaurakpa matamda mari leinaba haurakfam amadi technical skin engine agriculture amasung pharmaceutical na chingba hiramdasu yanaba kaya puraki haina source asina makha tari